manipur gi irang da Myanmar gi cookie sing yaushilapagi mai khogi wafam mayek single kamjong gi khun ohumda KNAB na landa khre yung kaya ut on khre ozama salak chani bese khogi ngara koi kamjong gi khul khogi district ki manung chan ba ha patare namli amde adegi wangli amadi charo khulda khogi Myanmar da base choba KNAB gi koi militant sing oigani thajaba khulai paiba singna India gi khogi lamkhai gi manung da lanshilaptuna koi kamjong district da khogi border gi area da leiba khogi border area khul sing da landarakliba khogi asi external aggression natte haige dawribra mare khogi milai bak ta gi ngamkhai lansilaklaga landarakpa asida India lengakna kari pakhum pige dagi haiba wafam sneuza ahan base oza gi mot ka mai thanbini ga dan notice window yeng biriba koi promo khumje khoi yosi lebak sida leiba अखोई कनो हाइतारे हुजिक लेरिबा लितानदगी हौरखिबा पोचे मियामना हुजिकति याम क्रिटिकल ओइबा स्टेज अमदम लेरेबको मसी मियामगी वाखलदा अइना सुम खंजबदा मणिपुर मियामगी वाखंदा पालिबा लेंगाक्सिना मफम मतम चाना मथौ पांथोकपा ngamdabagi स्टेज अम लेरे ममांगदसु अखोइना प्लेटफॉर्म कयादा हाइजग्रे डिप्यूटी सीएम अनि लेबनिना सुगुम्बा इशू सि लेफम थोक्तबराइन हाइजग्रेबको स्वाइदा येंगबा याबसि अइगी मोता external aggression ne habasi madi mai yam thin sienge video mayam ama leire adagi ngasai particularly honorable MLA manasu magi office tagi thorok statement da yam clear kata masigi pochi external aggression ni habase mana palle bako da sarkar gi manung da yawba mi mana honorable mana masi si yauna pan mangam ba habase masi sarkar ma thok pangthok ta badagi ni na hana han bada smaina thamjage bako ani ruk subada Government of India na Manipur da yengiba kenogi lalobagi policy se laloba mutat kani 2029 da ne declare di tauba adugi matungina khujuklai mayama equipment mayama adagi ngasagi military strategy tauba hiba mioi mayama di akhoi sidaida lebak sidai thazalaga ngasagi masagi oiba mathaudang aitare maramdam gi mioi kannabagi thabakti lokhatpa ngamdaba nat haigadra natraga lokhatpi daba haigadra khoina Assam Rifle da koina yengaga lakwa miyengsi infiltration narco terrorism poppy plantation ji moigi mamit ki makha da manga ki makha da haitare moina uba jaga da chatharakpane na khoina proxy war ama lei haibasi akhoi myamna tuan ba mioi ka na dum hairaga laeko hairiba proxy war se ngarang gi du di yamna mayek seng ba ma haitare border area du da namli nambisa da ida leiba Assam Rifle ke ma chaw chaw singdo ngarang gi thoiba thodok tu da video ma di yam ganna bulaga lechin ga thaba jaga ma da tawdo fake oyadra aseng ma video oyadra du makti khangre du ga tawdo ngasai gi yamna clarity wat pa ma sarkar gi accountability wat pa central government gi leiriba policy se Manipur government na ingai na bada ngamdrabra haibagi pot amadi ngarang wang yam chawnai da matam ji yam leitre hai tare hojik se ko leiriba condition ji da Manipur se adum kahani han madadi akhoi myamna mitok kandok bai ji chakthong gi matang ne ayamba hojik te mo external aggression with arm kahani ko arm conflict model da la hojik se aduna leiriba lengaksina matam sana ngarang sumoi cabinet pham mali then army gi commander me amaga home ministry da secretary to pham mali adubu result u bang de hai tare hojik pauda ai sum khanja da Manipur government gi side gi laiba aggression do aduni adani na haiba leite aduga honorable MP ma phungyare sigi MP na haiba sai gi external aggression on chathare KNAB gi mi yawi kholi na haibisi cookie gi laloba kharana natraga cookie gi letterhead khara da cookie da base to letterhead khara da sengdorok pa natana atopa sengdokhiba amta leite aduna masigi matang se matam tienma matam sida Manipur government na kari thabak locally Assam Rifle da kari accountability fix tawi Indian Army da kari accountable fix tawi adi Indian Home Ministry da moina karamba mawong da hariba thodok sing je project tawge haiba potuni laise ada even akhoi gi mamangi trong lawi thodok tu da miyam na bo thaganari kano da Pelgam na thokiba thodok tu da di operation sindur gaina prime minister hoini am kanna tawi adu Manipur da thokiba di BJP gi leiriba oza sing hayadra MLA sing honorable chief minister makoina karigumba concrete oiba step amang asibaw da local haibagi pot ama upangdri only honorable CM na ngasagi sarkar le haningdaba group na tawba mali haibatang hairaga adai sum chanai neraga thama makhai phajalak tore hai tare ko aduna miyam su warak panina kawbo makti nataba ihok dadi kitang sondarak pagi mawong hai tare ko adumaina lai hai tare aduna hojik lai ba pochi miyam gi vocal ji
लेंगाक्सिना मखाताना पुथरगा मणिपुर लेरिबा ओरिजिनल मणिपुरी हाई तारे को इंडिजिनस ओइबा असेंगबा इरेचा सिंगी मथक्ता खुलाई पाइबा सिंगना खुदुम चंजलकबसे कमाइना गा के खली डॉक्यूमेंट दा अदगी कनोदा थ्रू द आर्म फोर्सेस थ्रू द लीगल डॉक्यूमेंट्स लेदना को सिमे आपसे येंगमिनरगा पुथरकपा मताई फदना चंगी हाइबसे आई सुमाइन थमजगे yam dunga ja chu bo phom ni tham ri ba cha